mayam pumnamakpu Naresh Morakthemna anauba video amada amukka hanna taram nokjari. Aina ngasi amuk mayamgidamakta puduna lakjariba film asina 2067. Haiba film asi 2020 da release tawkiba Australian science fiction film amani. Mathangda Psychopath Diary haiba K-drama series asi explain tawba hokjage. 2067 haiba asi film asigi mamingni masida mayamna lana lobidanabagidamagta ningsingjari. Hauji film asida akoina ugadariba asi 2067 da Prithvi asida pambi amata leitri. Masina maram oiraga oxygen asi yamna watli. Amasung Prithvi da leiriba atay lampumnamak asi tumkre. Adubo Australia da leiba sar amakaktamak ngaihauri. Apamasida miyamna oxygen asi honnabagidamagta paisa piduna leinarami. Adubo haiba oxygen asina miyoibada laina amadi thokhalli. Haiba laina asina miyoiba jati asibu matam kharagi matungda pumtumtumna manghangadori. Ethan White haiba nupa asisu mafam asida leiba mi amani. Maki nupi asi haiba laina asina nari. Aduga hojik ekoina ugadori madudi future dagi message ama tharaklami. Masida Ethan bu future da thara u hain hairami. Maramdi Ethan na miyoiba jati asibu kanmangamgani. Asumna time traveling amasung adventure na singba kaya ama yauriba science fiction film amani. Fare mayam film asigi explanation asi hogjaragi. Karigumba mayamna video asi yengmuda nungaiba targadi sungsoi soidana like tobiramu amasung makatana atopa nungairaba explanation kayagi damakta aigi channel asida subscribe tobiramu amasung notification bell adubasu on tobiramu. Fare mayam film gawarida direct ekta changsilasi. Film asida ulliba asi hojik matam asi 2067 oiri amasung matam asida Prithvi asida oxygen asi yamna watli. Maramdi pambi sing asi pumnamak climate change na maram oiduna thugaikri amasung masina maram oiraga nuksita yauriba oxygen asi asumak hantharagli. Prithvi da leiriba atopa mafam khudingmak haibadi USA, India, China, Japan, Britain amasung leiriba mayam asi pumnamak tumna mangkhri. Adubu Australia da leihoba sar amakaktamak ngaihauri. Prithvi asigi 90% asi pumam mamkhri amasung miyam asi loinamak so phunduna sikhri. Hojik Australia da leihoriba sar asida leiriba miyoi sing asi makoina hingnabagidamakta khusemna saba oxygen asi leigadawani. Hairiba oxygen asi Chronicorp Corporation hairiba company asina sabani. Adubu hairiba oxygen asina miyoibada sickness kauba laina amanna halami. Sickness hairiba asi laina amagi mamingni. Amasung miyoiba asina pumtumtumdringaida makoi chahi khara khaktamak ngairi. Ethan White hairiba asi Australian city aduda leiba nupa amani. Mahak amasung maki marup Jude asina hairiba company asida mechanics oina thabak tawi. Aduga makoi su hairiba sickness hairiba laina asigi cure ama puthoknabgidamakta ayuk nungthil khaiduna thabak suribani. Ethan ngi nupi Jenthi asisu sickness haiba laina asina nari maram asina mahakna kanna thabak suduna sel hena tali amasung mongonda oxygen afaba pinabagidamakta makan honari. Nomagi numitta haiba corporation asigi particle research ki CTO Regina Jackson asina Jude amasung Ethan bu mahaki office aduda kaurami. Mahak masa asi kanano haibadu Jude amasung Ethan da fazana masak taklami. Masigi matungda mahakna hairami madudi karigumba hojik leiriba phibam asina hongdaba targadi miyoiba jati asi matam kharagi matungda mutlagani. Adubo haiba pumnamak asi kanmangamleba nupa adudi Ethan kaktamakni. Masi tapa matamda Ethan asi yamna ngaklami amasung mahakpu thajaramdi. Masidagi mahakna Ethan bu makoigi lab aduda laknabagidamakta hairami. Ethan na makoigi lab aduda sangma matamda yamna achawba machine kaya ama leirami. Aduga lab adugi doctor Billy Mitchen haiba asina mahak masamakbu kanano haibadu Ethan na masak taklami. Aduga mahaki kutta siriba khulai aduda yenglami. Masidagi mahakna hairami madudi makoin hojik tawriba project asi Ethan ngi mapa Dr. Richard White na chahi kungi mamangda haudoklambani. Aduga makoigi mamangda leiriba machine asina time machine ni. Haiba machine asi chronicle haina kawi.
ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯇꯧꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯗꯨꯗ ꯃꯈꯣꯏꯅ ꯔꯦꯗꯤꯑꯣ ꯋꯦꯕ ꯑꯃ ꯊꯥꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯐ꯭ꯌꯨꯆꯔꯗ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯍꯤ 108ꯒꯤ ꯃꯇꯨꯡꯗ ꯔꯦꯗꯤꯑꯣ ꯋꯦꯕ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯔꯛꯄ ꯑꯁꯤ ꯃꯈꯣꯏꯅ ꯊꯦꯡꯅꯩ꯫ ꯆꯍꯤ 100ꯒꯤ ꯃꯇꯨꯡꯗ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯆꯍꯤ 100ꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯍꯤꯡꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯛꯅꯦꯁ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯀ꯭ꯌꯨꯔ ꯑꯃ ꯄꯨꯊꯣꯛꯂꯝꯂꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯋꯦꯕ ꯀꯌꯥ ꯑꯃ ꯐ꯭ꯌꯨꯆꯔꯗ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯁꯤꯅ ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯊꯥꯈ꯭ꯔꯤꯕ ꯋꯦꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯦꯝꯗꯣꯛꯂꯒ ꯊꯥꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐ꯭ꯌꯨꯆꯔꯗꯒꯤ ꯊꯥꯔꯛꯂꯤꯕ ꯋꯦꯕ ꯑꯁꯤ ꯃꯈꯣꯏꯅ ꯗꯤꯀꯣꯗ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯃꯗꯨꯅ ꯍꯥꯏ ꯁꯦꯟ ꯏꯊꯟ ꯋꯥꯏꯠ꯫ ꯏꯊꯟ ꯋꯥꯏꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐ꯭ꯌꯨꯆꯔꯗ ꯊꯥꯔꯛꯎ꯫ ꯍꯧꯖꯤꯛ ꯔꯦꯖꯤꯅꯥ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯝ ꯑꯗꯨꯅ ꯏꯊꯟꯕꯨ ꯐ꯭ꯌꯨꯆꯔꯗ ꯊꯥꯕ ꯄꯥꯝꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀ꯭ꯌꯨꯔ ꯑꯗꯨ ꯄꯨꯔꯒ ꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯏꯊꯟ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯔꯦꯖꯤꯅꯥ ꯑꯁꯤꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯐ꯭ꯌꯨꯆꯔꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯊꯟ ꯑꯃꯁꯨꯡ ꯖꯨꯗ ꯑꯁꯤꯅ ꯃꯈꯣꯏ ꯗꯤꯅꯔ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯨꯗꯅ ꯏꯊꯟꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯔꯒ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤꯕꯨ ꯀꯟꯕꯗ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯊꯟꯅ ꯃꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯨꯝꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯕꯨ ꯀꯝꯄ꯭ꯂꯤꯠ ꯇꯧꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ नुपा अमना हाथोकपिखिरमी मसिदगी महाकपु जुटना योकपिरमी असुमना महाकना जुट असिबु माकी मयाम्बा अमसुंग बेस्ट फ्रेंडनी हाइना खल्लमी हौजिक इथन्ना हाइरमी मदुदी महाकना महाकी मपागी मतौगुम महाकी नुपी नादुना लैरिबा अदुबु थादोकलगा चटपा हाइबसे महाक सुक्तौ तौरोय अदुबु मतांग असिदा जुटना मंगोंदा हाइरमी मदुदी करिगुम्मा नाहकना नाकी नुपी असिबु कन्मा पाम्बा तारगदी क्यूर अदु फ्यूचर द चटलगा लौरुबा असिना ख्वाइदगी हेना फगनी मसिदा इथनसु मदुनी हेना फरबोय निंगलमी मसिदगी इथन माकी निपान सुबा बर्थडे दा थोखिबा थौथोक अमा निंगसिंगलगलमी माकी मपान मंगोंदा यामना अंगकपा बॉक्स अमा गिफ्ट अमा ओइना पुरकलमी हाय बॉक्स अदुगी मनुंगदा महाकना खुद हिंजिनबा मतमदा गरी अमना मंगोंदा मसा मथंदा सिरकलमी हाय असिना माक मसाबु इ थोखलमी रिचार्ड ना माकी मसानुपादा परमानेंट ओइबा लौथोकपा यादबा खुद की डिवाइस अमा हापचिनख्रे अदुबु हौजिक फावबा इथन मदुगी कानाबा असे करिनो हाइबा खंगद्री हौजिक न्याकी मतुंगदा इथन असि माकी युमदा हलकले मतम अदुदा माकी नुपी जेंथीदा ngasai थोखिबा थौदोक मयाम अदु माना लोइनमक हाइरमी मसिदा माकी नुपीना मंगोंदा फ्यूचर दा चटनबगिदमक्ता हाइरमी महाक यामना चट्टी चटहनिंगदबनी अदुबु चट्टबा यादे हाइबसि महाक खंगी मरम असिन महाकना माकी मपुरोइबबु चटनबगिदमक्ता हाइरमी मथंगी अयुक्ता इथनना मेटलना साबा लै अमदा I will find my way back to you हाइबसि थारमी अमसुंग महाकना मसिगी मतुंगदा रेजिनागी ऑफिस दा चलमी अमसुंग हाइरमी मदुदी करिगुम्बा मखोइना क्यूर अमखक फंगबा तारगदी हाइबदो महाकी नुपीदा हाना पीगदबनी हाइबसिदा रेजिनाना यारमी अमसुंग मसिदगी महाकपु डॉक्टर मिचेल की लैब अदुदा पुदुना लाक्लमी मफम अदुदा डॉक्टर मिचेल ना मंगोंदा महाना टाइम मशीन अदुदा चंगमा मतमदा सेटकदोबा सुट अदुबु उल्लमी अदुगा मखोइना मखोगी मिशन अदु मंगोंदा हाइबा मतमदा महाना ज्ञान तारकलमी मदुदी मखोइ प्लान अमा फावबा लैते अदुगा महाना टाइम ट्रैवल तगदुना फ्यूचर दा चटपा मतमदा महाना कना थेंगनगनी नत्रगना करी तौरगनी हाइबसि मखोइ करिमता खंगदे अदुबु महाना महाकी सुट अदु सेचिलबा मतमदा मखोइना मंगोंदा AI डिवाइस अमा पिरमी हाइबा डिवाइस असि RG हाइना कौई RG असिना मंगोंदा थोकलिबा थौदोकसिंग अदु लैब अदुदा उटकदौरिबनी हाइबा असिना महाकना मफम अदुदा यौरबा मतमदा महाकना चटकदबा मफम अमसुंग तौगदबा थबकसिंग अदु हायरकदौरिबनी मसिगी मतुंगदा मखोइना महाक असि टाइम मशीन अदुदा थाजिलमी मसिदगी
Ithanna yamna yaangna mahakna atiyadagi taraklami amasung masak khangdaba jungle amada thunglammi. Matam aduda mahak tarakpadagi friction aduna mahak suit adubu mai chakhallammi. Masidagi mahakna yamna thuna suit adubu lokthoklammi. Masigi matungda mahakna mahaki akoibadi yenglammi amasung mahoksagi fajaba adu uba matamda mahak asi yamna ngaklami. Mahakna thingnari madudi prithibhi asi yamna honglamli amasung hojik leiriba oxygen asi prithibhi masagini. Mahakna archina mangonda chatlu haiba mafam aduda chatlammi amasung bunker gi thong ama urammi. Adubu mahakna madugi hek nakanda saru sarang ama thingnarami. Haiba saru sarang asi mi ama sikhibagini amasung madugi koki saru aduda bullet ki makhul ama lei haibadi haiba nupa asi nongmai ama kaplaga hatkibani amasung mahakna haiba nupa adugi maming adu yengba matamda mahak masagi maming adu oiramli maram asina mahak asi yamna pakhatlammi amasung haiba skeleton adugi archi adu mahakna thingnarami masidagi madudi yawa recording adu mahakna tharammi maduda mahakna nupa amana haiba si tarami nupa aduna hairami madudi masi khaktana oiba ngamgani haina hairami aduga ithanbu nongmai kaptuna hatlami masidagi haiba device adugi mai adu mutkirami. Matam asida ithan asi yamna ngaklami amasung pakhalami madudi matam khara leiraga mahaksu asumna tawduna sikadoribani haibasi mahakna khanglakpa matamda mahak yamna ngaklami. Haiba skeleton aduda yauriba gari adu mahaki khut aduda yauriba aduga manai adubo haiba skeleton adugina asangmani aduga mahaki aduna angangbani. Mahaki gari adugi angang adudi mapunsi chupa adumak ngangduna lakli. Masigi matungda numidangda mahakna hai ama charami adubu haiba hai ase hu chenba hai amani amasung masidagi ithan asi oba horaklami amasung mahaki wakhal asi manglaklami adubu ngahak leiriba matamda mahakna hogalakpada jut asi uba matamda mahak yamna ngaklami. Jut asi haiba lep aduna ithanna hu chenba hayama sabadagi wanthabasi uba matamda jut asibu future da tharaglibani. Matam kharagi matungda makhoina adumak thengnai madudi mahaki skeleton ase mafam aduda lei haibadi makhoina mahaki laibak asibu karimata hongdri masitagi makhoina makhoigi archi adu sizinaduna atopa chap manaba thong ama thengnarami haibaduda device amana ithanbu scan torami aduga mahakpu changba yabagi permission ado pirami masidagi makhoina changlammi monitor amana thoraklami aduga makhoida DNA sample gi hanglammi mahakna accept tawba matamda mahaki khut yawrba gari aduna mahakpu I thokhallammi mahak asi accepted oire haina hairammi. Haiba blood test adu loirba matungda mahaki khut yawrba device ado maduda nganglamba adu hojikti asangba onkhre aduga makhoina hojik khanglaklammi madudi makhoina leiriba mafam ado chronicle lab aduni haiba asi chahi chambri amasung taret ki matungda leiba chronicle lab aduni matam aduda jut asi harawrami maramdi mahakti mafam aduda mechanic oina thabak tawbrina makhoina haiba lab asi kamdowna tawbage haibasi loina makhanglagani maram asinani jutna harawrami maramdi makhoi hojik past chatpa ngambagi pambai ama leire adubo ithanna hairami madudi makhoina karimata hongdri maram asina karigumba makhoina past amuk chatpa taragadi makhoi adumak siba tai ithanna madugi system adubu check torami aduga maduda holographic recording ama thengnai haiba asi maki mapana semlambani maki mapana makhoida explain tawduna hairi madudi time machine asi masi sabagi maramdi future planet tagi oxygen gi data asi makhoina khomjilaba matungda past amuk poroktuna past asi da oxygen asi makhoina natural oina sahanabagi pambai ama tawrambani mahaki mapana mahaki time machine adu ahanba sinaba matamda mahak message ama phanglammi haiba message aduna mahaki machanupa adubu future da tharaknabagi damakta hairammi masidagi mahakna mahaki machanupa gi DNA verification ama semlammi hojik ngayaki matungda makhoi gan taraklami madudi haiba time machine aduna makhoibu past puba ngamloroi maramdi masigi battery asi sahi chambri gi matungda sithare adubu madudagi hena
ꯈꯨꯗꯣꯡꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯗꯧꯔꯤ꯫ ꯃꯈꯣꯏꯅ ꯂꯦꯕ ꯑꯗꯨꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯨꯕꯗꯒꯤ ꯍꯥꯏꯔꯤꯕ ꯂꯦꯕ ꯑꯗꯨꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯀꯣꯔ ꯑꯗꯨ ꯃꯦꯜ ꯐꯪꯛꯁꯟ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯛꯁꯄ꯭ꯂꯣꯁꯟ ꯑꯃ ꯄꯨꯡ 4ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯃꯈꯣꯏꯗ ꯎꯠꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯗꯨꯕꯨ ꯁꯦꯝꯅꯕ ꯄꯥꯝꯕꯩ ꯑꯃ ꯊꯤꯕ ꯇꯥꯏ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯄꯣꯛꯈꯥꯏꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯄꯥꯁꯇ ꯆꯠꯍꯧꯕ ꯇꯥꯏ꯫ ꯃꯈꯣꯏ ꯑꯁꯤ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯛꯇꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯕꯛ ꯇꯧꯗꯕ ꯌꯥꯗ꯭ꯔꯤ꯫ ꯃꯄꯥꯟꯗ ꯃꯈꯣꯏꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯐꯖꯔꯕ ꯁꯍꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯁꯪꯕ ꯄꯥꯝꯕꯤꯁꯤꯡ ꯑꯃꯁꯨꯡ ꯌꯥꯝꯅ ꯐꯖꯕ ꯁꯤꯅꯔꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯤ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯅ ꯎꯠꯂꯤ ꯃꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯅ ꯐ꯭ꯌꯨꯆꯔꯗ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇ ꯔꯤꯀꯣꯚꯔ ꯇꯧꯖꯗꯨꯅ ꯄꯥꯝꯕꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯁꯤꯕꯒꯤ ꯁ꯭ꯀꯦꯂꯤꯇꯟ ꯀꯌꯥ ꯑꯃꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯩꯔꯝꯃꯤ꯫ ꯏꯊꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯖꯨꯗꯅ ꯃꯉꯣꯟꯗ ꯄꯥꯁꯇ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯐ꯭ꯌꯨꯆꯔ ꯑꯁꯤꯗꯁꯨ ꯁꯤꯛꯅꯦꯁ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯀ꯭ꯌꯨꯔ ꯑꯁꯤ ꯐꯪꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯥꯁꯇ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯏꯊꯟ ꯑꯁꯤ ꯖꯨꯗꯄꯨ ꯆꯤꯡꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯔꯤꯕ ꯑꯥꯔꯆꯤ ꯑꯗꯨꯕꯨ ꯑꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨꯕꯨ ꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯖꯨꯗꯀꯤ ꯈꯣꯟꯖꯦꯜꯅꯤ ꯑꯃꯁꯨꯡ ꯖꯨꯗ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯨꯗ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯏꯊꯟꯗ ꯅꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯏꯊꯟꯕꯨ ꯍꯥꯠꯂꯣꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯊꯟꯅ ꯃꯤꯁꯟ ꯑꯗꯨꯕꯨ ꯀꯝꯄ꯭ꯂꯤꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯦꯕ ꯑꯗꯨꯒꯤ ꯄꯥꯋꯔ ꯀꯣꯔ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯕꯗꯒꯤ ꯀ꯭ꯔꯣꯅꯤꯀꯜ ꯁꯤꯁꯇꯦꯝ ꯑꯗꯨ ꯌꯥꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯍꯧꯖꯤꯛ ꯄꯥꯁꯇ ꯆꯠꯄ ꯉꯝꯒꯗꯧꯔꯤ꯫ ꯃꯈꯣꯏꯅ ꯄꯥꯁꯇ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯤꯅꯠ 38 ꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯅꯠ 38 ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯤ ꯄꯥꯁꯇ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯍꯦꯛ ꯌꯥꯕ ꯃꯇꯝꯗ ꯁꯦꯀꯦꯟ 26ꯇꯤ ꯍꯥꯏꯔꯤꯕ ꯄꯣꯔꯇꯜ ꯑꯗꯨꯅ 2067ꯗ ꯃꯈꯣꯏꯕꯨ ꯆꯠꯄ ꯌꯥꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯊꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯦꯂꯤꯇꯟ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯍꯟꯗ꯭ꯔꯤ꯫ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯊꯟꯅ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛꯀꯤ ꯑꯥꯔꯆꯤ ꯑꯗꯨꯗꯒꯤ ꯕꯦꯇꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯔꯤꯕ ꯑꯥꯔꯆꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯗꯨꯕꯨ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯁꯤ ꯇꯧꯕꯗꯒꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯌꯦꯡꯕ ꯐꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯦꯡꯕꯗꯒꯤ ꯃꯍꯥꯛ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯁꯤ ꯐ꯭ꯌꯨꯆꯔꯗ ꯖꯨꯗꯅ ꯍꯥꯠꯇꯣꯛꯀꯗꯧꯔꯤ꯫ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯨꯗꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯏꯊꯟꯕꯨ ꯉꯥꯛꯁꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯊꯟꯅ ꯃꯍꯥꯛꯄꯨ ꯊꯥꯖꯔꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯅꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯍꯣꯂꯣꯒ꯭ꯔꯥꯐꯤꯛ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯃꯨꯛ ꯊꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯝꯂꯝꯕꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯁꯨꯡ ꯀ꯭ꯔꯣꯅꯤꯀꯜ ꯀꯣꯔꯄꯣꯔꯦꯁꯟ ꯑꯗꯨꯒꯤ CTO ꯔꯦꯖꯤꯅꯥ ꯖꯦꯛꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯁꯤ ꯌꯦꯡꯕꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯏꯊꯟꯒꯤ ꯃꯄꯥ ꯑꯁꯤꯅ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯒ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯀꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯤ ꯐ꯭ꯌꯨꯆꯔꯗ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯁꯤꯛꯅꯦꯁ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯀ꯭ꯌꯨꯔ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯥꯁꯇ ꯂꯥꯛꯇꯨꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯦꯖꯤꯅꯥ ꯖꯦꯛꯁꯟꯅꯗꯤ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯃꯛꯀ ꯍꯥꯏꯔꯤꯕ ꯄꯥꯁ ꯑꯗꯨꯗꯒꯤ ꯆꯠꯇꯨꯅ ꯐ꯭ꯌꯨꯆꯔꯗ ꯂꯩꯔꯨꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯣꯏꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐ꯭ꯌꯨꯆꯔꯗ ꯆꯠꯀꯗꯕꯅꯤ ꯑꯃꯁꯨꯡ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯗꯨꯕꯨ ꯐꯖꯅ ꯇꯔꯟ ꯑꯣꯟ ꯇꯧꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯍꯥꯏꯕꯗꯤ ꯄꯥꯁ ꯑꯃꯁꯨꯡ ꯐ꯭ꯌꯨꯆꯔꯗꯒꯤ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯁꯤ ꯐꯖꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅꯅꯤ CTO ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯕꯨ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯅ ꯏꯊꯟꯒꯤ DNA ꯑꯗꯨꯕꯨ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯤ ꯑꯃ ꯑꯣꯏꯅ ꯊꯝꯈꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯁꯥꯎꯅꯤꯡꯕꯗꯒꯤ CTO ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ
ꯖꯨꯠ ꯑꯗꯨꯗ ꯏꯊꯟꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯏꯊꯟꯒꯤ ꯒꯥꯔꯖꯤꯌꯟ ꯑꯃ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯣꯛꯀꯗꯧꯕꯅꯤ ꯑꯗꯨꯒ ꯏꯊꯟꯅ ꯆꯥꯎꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯌꯥꯎꯔꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯐ꯭ꯌꯨꯆꯔꯗ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ CTO ꯑꯗꯨꯅ ꯏꯊꯟꯗ ꯌꯥꯊꯪ ꯄꯤꯈꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯨꯝꯅꯃꯛ ꯇꯥꯕ ꯃꯇꯝꯗ ꯏꯊꯟ ꯑꯁꯤ ꯉꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯧꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯊꯝꯍꯧꯔꯒ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤꯗꯃꯛꯇ ꯆꯠꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯅ ꯑꯆꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯁꯥꯎꯃꯟꯕꯗꯒꯤ ꯏꯊꯟ ꯑꯁꯤꯅ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯗꯨꯕꯨ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯨꯠ ꯆꯦꯜꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯃꯗꯨꯗꯤ CTO ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯅꯉꯣꯟꯗ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯍꯟꯕꯅꯤ ꯑꯗꯨꯒ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯍꯦꯛ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯀꯗꯧꯕꯅꯤ ꯑꯗꯨꯕꯨ ꯖꯨꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯏꯊꯟ ꯑꯁꯤꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯌꯣꯛꯂꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯊꯟ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯅꯣꯡꯃꯩ ꯀꯥꯞꯆꯔꯝꯃꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯎꯕꯗꯒꯤ ꯏꯊꯟ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯄꯥꯝꯂꯝꯕ ꯑꯁꯥ ꯑꯗꯨꯕꯨ ꯊꯨꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤꯕꯨ ꯁꯤꯕꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯛꯅꯦꯁ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯀ꯭ꯌꯨꯔ ꯑꯗꯨꯕꯨ ꯐꯪꯕꯅꯤ ꯏꯊꯟꯅ ꯍꯧꯖꯤꯛ ꯃꯣꯅꯤꯇꯔ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯏꯔꯝꯕ ꯑꯍꯥꯟꯕ ꯃꯦꯁꯦꯖ ꯑꯗꯨꯕꯨ ꯄꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯁꯇꯉꯁꯥꯏ ꯏꯊꯟꯕꯨ ꯊꯥꯔꯛꯎ ꯍꯥꯏꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯅ ꯊꯥꯖꯕ ꯑꯣꯏꯔꯝꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯗꯤꯡ ꯇꯧꯗꯨꯅ ꯃꯦꯁꯦꯖ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯛꯂꯝꯃꯤ ꯍꯧꯖꯤꯛ 2067ꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯗꯤ CTO ꯑꯗꯨꯅ ꯈꯣꯝꯖꯤꯜꯂꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯃꯛ ꯍꯥꯏꯕꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯃꯛ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯔꯝꯂꯤ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕ ꯑꯁꯤ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯗꯨꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯄ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯛꯂꯤꯕꯗꯤ ꯍꯥꯏꯔꯤꯕ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯗꯨꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯃꯇꯝꯗ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯄꯥꯝꯕꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯏꯊꯟꯅ CTO ꯑꯃꯁꯨꯡ CTO ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯍꯥꯠꯄ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯄꯥꯁꯇ ꯊꯥꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧꯕꯗꯒꯤ CTO ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯦꯜ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛꯇꯤ CTO ꯑꯁꯤ ꯐꯥꯖꯤꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯏꯊꯟꯅ ꯊꯥꯔꯛꯂꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯐꯖꯅ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯗꯨꯅ ꯆꯥꯎꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯤꯅ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯂꯥꯅꯦꯠ ꯑꯃ ꯑꯃꯨꯛꯀ ꯍꯟꯅ ꯑꯣꯏꯔꯛꯂꯝꯃꯤ ꯏꯊꯟꯒꯤ ꯅꯨꯄꯤꯅꯁꯨ ꯏꯊꯟꯅ ꯊꯥꯔꯛꯄ ꯂꯩ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯩ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯏꯊꯟꯒꯤ ꯋꯥꯔꯦꯞ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯌꯥꯖꯔꯝꯃꯤ ꯍꯧꯖꯤꯛ ꯐ꯭ꯌꯨꯆꯔꯗ ꯏꯊꯟ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯂꯩꯕ ꯇꯥꯔꯝꯃꯤ ꯃꯔꯝꯗꯤ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤꯅ ꯀꯅꯥꯃꯠꯇꯅ ꯐ꯭ꯌꯨꯆꯔ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯖꯨꯠꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯐꯨꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯊꯟꯅ ꯀꯨꯔꯥꯛ ꯑꯃ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯀꯨꯔꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯁ꯭ꯀꯦꯂꯤꯇꯟ ꯑꯗꯨ ꯎꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯍꯣꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝꯅ इको फ्रेंडली ओइबा हाइबदी बिल्डिंग सिंगा पांबी सिंगा पुन्ना लेमिनाबा यामना फजरबा मिट थुंगहनबा शहर अमा उरम्मी माकी वारेप अदुना मियोइबगी तुंगी पुंसी असिदा अहोमा पुरोकपा हाइबदु ओहेल्ले असुमना फिल्म असी मतंग असवाइदा लोसिनख्रे फिल्म असी 2020 दा रिलीज तौखिबा अदुगुमलबा साइंस फिक्शन फिल्म अमनी फिल्म असी मयामना येंबिद्रबा तारगदी अमुक्तंग येंबिनबा खंगनजरी फरे मयाम मतंग वीडियो नमक थेंगनरसी।